Tengnoupal district ki manung chana laiba Khodamphai village ki khunja singna Christian lining chatpa hokhiba amadi Imol Baptist Association ABA ki makhada laiba Khodamphai Baptist Church ki chahi yankai surakpagi Golden Jubilee Celebration 2022 ngarang dagi numit nini chupna church asigi ground da pangthokre. The Lord has done great things for us haiba thimda pangthokhiba Golden Jubilee Celebration aduda Council of Baptist Church in North East India CBCNEI gi Mission Secretary Boipu Sarto amasung Youth Chairperson B Sophiana Speaker amasung Moderator oiki. Golden Jubilee Celebration asigi mapung oiba thoramda Imol Baptist Association ABA gi Executive Secretary Semi Sartona celebration adugi ningsing nung monument ama maikum hangdokhibaga loinana ABA Palel area gi Superintendent Pastor KH Chingnung Sana souvenir amasu release tauki amadi souvenir editor SH Khubboy MCS na souvenir gi maramda wangangki amadi tongan ba miyoi sing loinana khul asidagi mayumpan krabi ningol singda khudol tamki. Ngasigi thauram aduda khul kayadagi lakba religious leaders sing village chief sing village authority members sing khunja sing amasung miyoi kayana saruk yaki. Itu nathokanti lahani Chief aduga aikoi ke kumbirei chief atai su aikoi aduga aikoi ki AB important person hoiba aikoi ki aduna makoi sidi kitang puna aduga general secretary thank you aduga aikoi ki aduga lakki haibo male nakoi lakko matam nakoi lakko gi damang tai koi gi resu aikoina charger hai ba aikoina adudagi mayang ne arbane aduga aikogi naipur Khune sigi ningon sing ba phaina tumdana aikoi gi seba tawrak labane mawa sing su pung tare tajam ba hogat pani Khodamphai sing pung tare makna loiraga char se haiduna thongdok bane ma phaina mali laini changna uri lei hoi mi tamai nangai da pe maru sarjuar ko hina tarjoi waikhat kan sarjuar mi kho in an nei ba a thide yin lo pa ngai laba beru ngai naman pa nali ko sai kan sarjuar ithide hale kan ma ngai pa an la om la ring hale